Nungsirabay silinausing ngasi di koi punna aseng wari am khatang punna khangminasi wari si saksan ba mate yaudana pungning changna tabiyu maruwaina nupi singda share tobiyu nupi am khak leiramai mahak lairik laisu haitaba amasung yamna lairaba nupa amada lohonglami adubu mahak nadi nupa adubu pamlamdi nupi adu lairik laisu yamna haijirabasu marai bakta yamna lairaba lairik laisu haitaba nupa amaga leimino haina tamlamkhre nupi aduna hai aigi sudrim ama leijai aina luhongba pamlami lairik laisu yamna haiba paisa yamna paiba adubu ai khangde bidina aibu kadaida puduna laglibano ngasidi ai ha lairaba nupa amada luhongkhre ai hakti nupa adudagi manam namthiba amasung yamna hainadaba aingonda faujiram khangde ma kari thabak tawribani aduga aidi matam khudingmakta Allah gi mamangda khut hangatuna kaptuna adum dua torami he Allah nupa sibu sihanbiro natragana aibu mahangondagi kaina hanbiro aibu mahangondagi lapthok hanbiro haina Allah da matam khudingmakta dua torami aina matam khudingmakta nupa adubu laik lai so haitaba haina noknabirami beijati tobirami phattaba haina kayaraksu saibikhi adubu mahakti aingonda nungsina aibu gyan tahanbirami tuminna sodum leirame aduga yamna sauraga yumdagi thokhibasu yawi adubu aina nongmadi tauge haina tauduna haibadi khatnage haina khatnaraga aina ipam dhalaklami ima ipagi manakta laklami aduga aina imaga babaga da hai ai nupa adugi manakta leiba ngamlaroi ai mangondagi talak loba pame aingonda imaga babaga na hai yengo ibema nupa adu aduki matik fai mangonda wali basibu karino ne laik laisu khaji khatang haitaba du khaktani paisa fajana tali nahapu nungainaba thamli nangonda mana fuba yawbra nangonda otpi ba yawbra naibibra haiduna imaga babaga na ingonda hanglamme adu boinadi talak loba pambanina imaga babaga daina oidaba haijalli asumna mahangna ingonda paisa sinnade maramasina ai mahaka leinaba pamdre amasung hojik hojik ai talak loba pami adudagi imaga babagana khudakta aigi nupa adubu kaurami mahak lake aigi imangda famlami imaga babaga su aigi imangda famlami adudagi babana aigi nupa aduda hangi karigino nangna ichana pita paisa sinnade hairiba asi aigi nupa aduna babagi wahangda khummi madadi baba aina talakpa paisa khudingmak lupa ama fawba khakhaudana mahangonda aina sinnajai nupi aduna hai matamaduda चाचा चाची हाइबदी अंकल सिंह मरी मता आयाम लोइनमक लेइबना मरम ओइरगा आइना वाथोक अदु साउथोकहनब पामी मरमदी करिगिनो हाइबा मतमदा आइदि नुपा अदुदगी तलाक लौब पामबनिना वाथोक अदु साउथोकहनब पामलमे अदुगा सुमना हरमे आइगी खरसागिदमक था अमदि लिसिंग 50 आइंगोंदा पीबा पामी करिगुम मसिबु महाकना आइंगोंदा पीबा ngamlabadi ai mahaki manakta satpagidamak ready oire करिगुम ngamdrabadi हौजिंगमक तलाक पीबीरो ऐसु खंगलमे आइगी नुपा अदु लिसिंग 50 गिदमक महक यारकलोय हाइबा असि मरमदि आइदि तलाक लौब पामबनिना मंगोंदगी तलाक फंगनबगिदमक हाइरिबनि आइना हाइख्रिबसिंग असि आइगी नुपा अदुना तारग महक मकोक नोंथदुना तुमिन्ना फमलम्मी अदुदगी चाचाना आइगी नुपा अदु हाइ नहाक इचा नुपीना हाइरिबा असि था अमदि लिसिंग 50 हाइबा असि नहाक पीबा ngamgadra हाइदुना आइगी नुपा अदुदा हंगलम्मी आइगी नुपा अदुना आइंगोंद मुन्ने यंगलक्लम्मी अमसुंग मयामदा मुन्ने यंगलम्मी अमसुंग सांगना निंसा चिंखलम्मी अदुगा हाइरक्लम्मी फरे आई था खुदिंगी लिसिंग 50 आइगी नुपीदा खर्च के लोइनना तोंगान पीगनी अदुबु आई साउनिंग बफारक्लम्मी अमसुंग आइगी थमोइदे इसा इथन्नता हाइजरम्मी मिफत्तबनंग मसी फावो यारक्लबा फरे नंग आइना हिंगहल्लोय नंगबो आइन ओटकनी हाइना आइगी थमोइदे खंजरम्मी हौजिक्ति आई लंबी अम फावबा लैत्रे मरमदुना आइगी नुपागी मनाक्ता आई चलम्मी आइना अमुखतंग आइगी नुपा अदुदा हंगलम्मी नाहक करी थबक तौरिबन महाकना हाइ आई गवर्नमेंट ऑफिस ता थबक तौरी हाइन मसी नतबा अमसुंग मसिदगी हेनबा अमा फावबा आइना हंखिदे अदुगा महाकनासु मसी नतबा अमता आइंगोंदसु हाइरखिदे फरे आइगी नुपाना आइंगोंदा था खुदिंगी लिसिंग 50 पीबा हौरक्लम्मी अदुबु आइगी आइडिया अरेंबा तारे आइदि महांगोंदगी काइनबा पामबनी अदुबु महांगना आइंगोंदा था खुदिंगी लिसिंग 50 पीरकले मरम असिना अइना अनौबा आइडिया अमा पुथोकलम्मी
ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩ iPhone ꯄꯥꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁꯠ ꯑꯣꯏꯕ iPhone ꯑꯃ ꯄꯥꯝꯃꯤ ꯑꯩꯗꯤ ꯃꯍꯥꯛꯉꯣꯟꯗ ꯁꯨꯝꯅꯒꯤ ꯁꯥꯎꯍꯟꯕ ꯈꯛꯇꯅꯤ ꯄꯥꯝꯖꯔꯤꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯥꯎꯔꯒ ꯑꯩꯒ ꯈꯠꯅꯔꯒ ꯆꯩꯅꯔꯒ ꯇꯂꯥꯛ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯁꯥꯎꯍꯟꯖꯕꯇꯅꯤ ꯑꯩꯅ ꯃꯍꯥꯛꯉꯣꯟꯗ iPhone ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩ ꯂꯩꯔꯒ ꯄꯨꯔꯛꯀꯦ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯂꯩꯕꯤꯒꯦ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯒꯅꯨ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯃꯣꯔꯣꯛ ꯍꯦꯟꯅ ꯁꯥꯍꯜꯂꯤ ꯑꯃꯁꯨꯡ ꯊꯨꯝ ꯌꯥꯝꯅ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯔ ꯊꯛꯂꯒ ꯑꯉꯥꯎꯕꯒꯤ ꯍꯥꯂꯠꯇ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯈꯪꯗꯦ ꯀꯔꯝꯕ ꯊꯕꯛꯄꯨ ꯇꯧꯔꯤꯕꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯈꯩ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯂꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯀꯥꯔꯗ ꯑꯆꯧꯕ ꯃꯣꯜ ꯑꯃꯗ ꯁꯣꯄꯤꯡ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯅ ꯕꯁ ꯄꯥꯔꯀꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯝꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯈꯤꯕ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯣꯛꯂꯛꯄꯒꯨꯝꯅ ꯑꯩꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯡꯕꯤꯔꯤꯕ ꯆꯩꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯕꯨꯙꯤ ꯌꯥꯎꯗꯕ ꯑꯄꯪꯕ ꯍꯥꯏꯅ ꯉꯥꯡꯕꯤꯔꯤꯕ ꯆꯩꯕꯤꯔꯤꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯕꯤꯗꯦ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯪꯕꯤꯈꯤꯗꯦ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯕꯤꯔꯨꯗꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯃꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯕꯁ ꯃꯊꯛꯇ ꯍꯥꯞꯀꯠꯂꯝꯃꯤ ꯃꯍꯥꯛꯇꯤ ꯇꯣꯏꯅ ꯇꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤꯗꯅ ꯍꯥꯏꯅ ꯊꯃꯣꯏꯗ ꯈꯜꯂꯝꯃꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯕꯦꯒꯁꯤꯡ ꯂꯧꯔꯒ ꯕꯁ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯄ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯜꯂꯝꯃꯤ ꯑꯩꯅ ꯄꯨꯡ ꯑꯃꯔꯣꯝ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯨꯡ ꯑꯃꯗꯨꯗ ꯃꯤꯅꯠ ꯑꯃ ꯐꯥꯎꯕ ꯂꯦꯞꯂꯝꯗꯦ ꯄꯣꯠ ꯆꯩ ꯃꯍꯥꯛꯅ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯄꯨ ꯕꯦꯏज्ꯖꯇꯤꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤ ꯑꯩ ꯅꯨꯄꯥ ꯌꯥꯝꯅ ꯊꯨꯅ ꯄꯣꯠ ꯆꯩ ꯑꯁꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯥꯛꯀꯗꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯤꯛꯂꯝꯃꯤ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯃꯝꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯜ ꯑꯃꯁꯨ ꯀꯣꯟꯁꯤꯜꯂꯒ ꯄꯥꯏꯔꯤ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯆꯤꯛꯂꯤ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯃꯍꯥꯛꯅ ꯍꯤꯡꯂꯝꯂꯤꯕ ꯑꯁꯤ ꯀꯌꯥꯝ ꯋꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯕꯤꯔꯤꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯋꯥꯕꯅꯣ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯃꯗꯨꯕꯨ ꯎꯔꯒ ꯊꯃꯣꯏ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯈꯤꯗꯦ ꯑꯩꯅ ꯈꯜꯂꯛꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯅ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯒꯅ ꯑꯩꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯇꯥꯔꯤ ꯁꯕꯔ ꯇꯧꯗꯨꯅ ꯈꯥꯡꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯣꯡꯈ꯭ꯔꯦ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯀꯔꯤ ꯑꯃ ꯐꯥꯎꯕꯁꯨ ꯂꯩꯔꯛꯇꯅ ꯌꯨꯝꯗ ꯈꯨꯗꯛꯇ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯈꯤ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯕꯤꯔꯌꯥꯅꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯤꯔꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯩ ꯃꯍꯥꯛꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯥꯛ ꯌꯦꯟꯖꯥꯡ ꯄꯤꯔꯝꯗꯦ ꯃꯍꯥꯛ ꯃꯁꯥꯅ ꯁꯥꯒꯠꯍꯜꯂꯒ ꯆꯥꯔꯝꯕꯅꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯩꯉꯣꯟꯗ ꯁꯂꯥꯝ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯆꯟꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯇꯤ ꯉꯁꯤ ꯑꯩꯅ ꯑꯄꯥꯝꯕ ꯌꯦꯟꯖꯥꯡ ꯊꯣꯡꯕꯤꯔꯝꯂꯦꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤꯗꯃꯛ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯤꯕꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯐꯝꯂꯒ ꯕꯤꯔꯌꯥꯅꯤ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯃꯣꯏꯅꯗꯤ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯕꯤꯔꯤꯕ ꯑꯗꯨꯒ ꯅꯣꯡꯃ ꯐꯥꯎꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯗꯕ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯕꯤꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯅ ꯅꯣꯡꯃꯇꯁꯨ
ꯑꯩꯉꯣꯟꯗ ꯋꯥꯒꯗꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯁꯨ ꯍꯥꯏꯕꯤꯗꯦ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯂꯦ ꯊꯃꯣꯏꯁꯤꯅ ꯄꯥꯝꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯂꯨꯞꯁꯟꯕ ꯑꯗꯨꯒ ꯊꯃꯣꯏꯁꯤꯅꯁꯨ ꯍꯥꯏꯔꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯍꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯂꯣꯏꯔꯦ ꯕꯤꯔꯌꯥꯅꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯨꯝꯖꯤꯜꯂꯒ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯂꯧꯔꯣꯁꯦ ꯅꯍꯥꯛꯀꯤ 30,000 ꯑꯩ इखंग खंगहौदना मखोल थोंगना कप्पा होरकलम्मी अमसुंग माकी मखोंगदा खुद अनि सिना कोनसललगा मखोंग अदुबु चिनबाल सिना चुप्तुना हायरम्मी ऐ करिसु पामदे ऐ पैसा पामदे ऐ सोइख्रे ऐ लानख्रे ऐबु ngakpiyu हायदुना महागुंदा हायरम्मी महाती मसि खुदिंगमगसु उरगा अंगकपा म फावख्रे करिनो महागना तौरिबा सिबो हायना खनख्रे महागना ऐगी खुद अदु लौथोकी अदुगा हायरगी करिगुंबा पैसा सि वाटलबसु नाक टेंशन लौगनो ऐ अमुक हाबलखिगे अदुबु ऐबुतदी थादोगा चटपिखिगनो हायना इंगोंदा हायरम्मी अदुगा सुमनसु हायरम्मी नंगदि ऐगी थवायनी नाक पोइन अदुके मतिक नुंसीजै नाक यावदना ऐ हिंगबा ngamloi नाक ऐबु थादोक्तुना चटपिखिगनो ऐ मसि खुदिंगमगसि तारगा इखंग खंगहौदना ऐना ऐगी पुरोइबदा कन्ना कोनसलम्मी ngасidi ai iPhone पामद्रे 50,000 सु पामद्रे गाड़ी सु पामद्रे युम अचौ सु पामद्रे सुमनगी ऐगी पुंसी एसी महाके हिंगमिनबा पामलपि येंगबियो नुंसिरबे सिलिनाउसिंग नुपीसिंगनदि हायरि अखोइबु थाकपा ngamद्रबदि करिगिदमक लुहोंगलिबनो अखोइगे पामबा अखोइगे अनिंगबा थुमहनबा ngamद्रगा करिगिदमक अखोइबु लुहोंगबिरिबनो मवा अमा पुरोइबदा सैगनली ngangali अदुबु अमुक्तंगदी येंगुदना नुपीसिंगना मिकुप अम फावबसु निंसा होनबा ngamoi अदुगुंबा मफम अदुदा नुपासिंगना तौरिबा थबकसिंग अदुदा नुपासिंगना महाकी इमुंग मनुंगिदमक मसागी थवाय अदुबु कथोकी अवाबा मत यावदना अकीबा मत लैतना थवाय अदु खुबाकता हापतुना मसागी इमुंग मनुंगिदमक यामना कन्ना होनजै मरम अदुना नहाकी नपुरोइबना फंगलिबा खरदुदा नुंगायनि हिंबा तमो पैसा न करी सोहनबा ngamde असेंबनी नहांगने AC दा गाड़ी दा बंगलो दा अदुगुमलबा नुंगाइबा अदु फंगलोय नहाकी नपुरोइबदगी फंगलिबा नुंगाइबा अदु नहांगना नहाकी नपुरोइबगी मसा नंबीबा मकोक्त मसाज तौबीबा अदुगी नुंगाइबा अदु नहाकी नपुरोइबगी अपाम यंजांग थोंबदा नहांगना नुंगाइबा फंगलिबा अदु मरम अदुना नहाकी पुंसीगी खोंगलोय नहाकी नपुरोइबबु लूना चाना नुंसीना लेमिन्नबा तमो असेंबा मक्सुनी मखोइना होनरिबा तौरिबा खुदिंगदु उरुरबदि कैदोनुंगदसु मखोइगा खतना निंगलोय नहाकी नपुरोइबा नहाकी पुंसीनी नहाकी नपुरोइबगी महारानी नि नहा नपुरोइबा नहाकी निंगथौनी नहाकना निंगथौअदुगी महारानी नि नुंसिरबि सिलिनाउसिंग आइना ngasi wari asi tahanbagi maramdi wari asibu अखोइगी इचे इचलसिंगना तारगा अहोंबा खरतसु ngasi समाज असदा पुरकपा ngamnaba amasung matai manawgi marakta leiriba chayenaba mayam adubu solve tauba ngamgadra haina asingba wari asi semjabani video asibu share tawbiyu Allah Taala na ikhoi pumnamakpu nungsi sanana leinanabagi pangal thauna adu happy boysano